Manipur top channel ki maikei ki marui bi I paus myam na thamjagi ahanbada marui ba pawain khar lokho charaganda Thadou phurup na makhoi Kuki gi manung sandi hairuba digi KNF na Thadou phurup ta khut thagan haina warning tarkli thasi ki amadi gi hauduna Thadou community international amadi Thadou student association sinduna Assam gi Guwahati da Laiba asita ladiba Thadou phurup ki miyoi simdana tana malem gi tuan laiba kya da ladiba Thadou leaders amadi delegate kya na saru gyaduna pangthokiba Thadou convention 2024 Thadou phurupu Kuki gi manung sanba phurup nate haina warap laukiba dugi mayokta India government ka suspension of operation su taunariba Kuki khulai paibalup Kuki National Front KNF ki maikei digi yaningda ba phongdokpaga loinana Thadou phurup ta khut tharagan haina akan buwan tarkli Thadou phurupu Kuki gi manung sanba phurup nate haiba Thadou convention 2024 na laukiba warap adubu yaningda bagi wapamasi Kuki khulai paiba lup KNF na sirol thoktuna khangalakibani Kuki khulai paibalup KNF ki Ministry of Information and Publicity allies Stephen khuyek pi duna Thadou ki ba sirora duda lamdam asida khunda laita aduna laidiu Thadou phurup ki manung sanba Thadou community international na Thadou hairiba phurup asi Kuki gi manung sanba phurup ama nati haina phongdoraklibu wafam asida yaningda ba phongdokpaga loinana lamdam asida khunda ariba Thadou gangte Wi-Fi paite simte haiba phurup sing asi Kuki nate haiba wafam asi KNF na kaidongai di yabang amloi Kuki haiba ming asi gi makhada natana leiwa asi gi manung na tongan ba administration natragana sovereignty phangma ngamloi haibasi KNF ki maikei gi sapsana thajaba thamdi tuan ba khongjang kya sangsinduna tongan ba administration talibasi Kuki len kauba natana atopa ming ama kauningai leiti haina su siroladuna phongdorakli tuan ba tribe singi tuan ba organization leiba haibasi hauna sani tuan ba tribe ki organization kyana makhoi goeba literature arts custom amadi masagi culture sakhonana bohona bada KNF ki maikei gi yaningda bleiti adubu hairiba tribe singa sina tangkhul maw amadi mitei pangalgum makhoi Kuki nati haina phongdorapo apamdi kaidongai di yabang loi Kuki nation ama phangnana bagi panamda hausi leiba asida akan malanjang sangsili maram aduna Kuki gi manung saliba phurup singi manung da leiba miyoi kyabu pha punduna makhoi bu sibigi hakpa serak pi pamde adubu punama oiduna su khangmangambagi pankhai wang malalabadi adugumba Kuki gi mayokta leiba Kuki gi manung sanma phurup ki miyoi sing oirabasu sibigi serak pirak loi haba leiti hensu siol asina phongdorakli Ningsing mayabadi BJP Manipur Pradesh ki spokesperson oibada natana Thadou phurup ki youths amadi student gi leader amasu oiriba social activist di Michael lamja thang haukipna Thadou phurup Kuki phurup ki manung sanba phurup nati amadi Thadou phurup ki leiriba miyamda Kuki miyamna supremacy sa thaduna Thadou phurup ki miyam gi human right khongoina bigi matangda local TV amadi national media da phongdokkibu wafam adubu yaningdaba phongdoktuna khulai paiba mi kyana ma ki mayum amadi dukana singba mal sang mai thadoktuna mangan khibadana tana ma ki mayumda sakhangdaba khulai paiba singna nomai kapsinduna aki ekhang pibigi thawdok kya su laikhrabne matang sida leiba miyoi kyana Thadou phurupna makhoi Kuki gi manung sanba phurup nati haina phongdokluba adugi mayokta KNF na khut tharagani haina phongdorakhibu wafam asibu yaningdaba phongdoktuna phurup amabu khulai paire haiduna ngakhoina aki akhang piduna puningba maikei da punana bohonariba si state asida leiriba leiba asina miyeng sangduna pamdaba thodok thoktanaba akanba miyeng sangba goroina mathau taba thabak lakhotpagi tangai fadaba lei haina miyoi kyana phongdoknarakli Makasa tharak poina topa pawmana Kuki singi Anglo Kuki War 1917-19 urkhul gi longpi da thoki haina government portal da thagalakpadagi tangkhul sing mai hauna sari Ukhul district ki longpi village da English singa magasama panga taraga tretagi na taraga mapanda Anglo Kuki War thoki balaiti Kuki jau community ki historian singna aranma puari government portal da sandurakli besi aini yadaba thapangni Anglo Kuki War at Longpi 1917-19 haiba Kuki singi semjin sajinba itihas bara sarkar gi official website www.amritamrit.mahotsav.nic.in da phawa thagalakpadagi naga sing maru oina
Ukhul district ki northern tangkhul naga sing mai hong saure Ukhul district ta sungthok thoki da thaudok amai yamna ikai ba khangdaba makai semjin sajinduna ukhul da thoki haina Bharat Sarkar na salai bu official portal thagalakpa sina Manipur gi naga furki miyoi singda nungnang ba pokri maru oina ukhul district ki northern tangkhul naga sing gi makai digi semjin sajin ba itihas ama matau kramna Bharat Sarkar gi Ministry of Culture gi makha da hangdokpa Indian cultural portal da thagalakli bano hangladuna Asiguma semjin sajin kuki itihas ama ukhul district thoki haidi basigi pandam masibu thagalakli ba miyoi singa duktana khangani portal Anglo Kuki War at Long PSC kumja English singa magasama panga taraga teret ki March thadagi English singa magasama panga taraga mapan gi May tha phauba satakhi masida kuki singa Manipur gi ukhul district ta British loi lenga ki mayok lan hoki hairiba lan asi British singa ahanba malem gi lanjau ki damak namduna lamdam sidagi British lanmi da yahonana ba khomgatpa puba thangma ngamdaba tax lokholakpa kuki khulgi ningthok singi lengak ta khut thingjelakpi kayadagi pendaduna kuki singna singi lamdamda British ki mathakta lan haurakibani lan asida kuki singna gulira lalong yauna tungan ba lalong kasijina duna British ki outpost singda attack sitakhi kuki singna ahan boina British na namduna ahan ba malem gi lanjau da saruk yahanana ba hona ba dugi mayuk ta lephi madugi pakumoina British na mongpi da leiba kuki gi kulda landarakhi maduragi kuki singna khut handuna lan chokna rakhibani masida kuki singna 10 hu taiba 10 jai yauna tungan khulai sing sijina bagaloina gorilla lalong sijina duna British sing mayukna bada British lanmi sing awaba am oiki masida natana kuki sing gi marakta huishel thang gun powder na sing masijina duna British na khangloi da bamongda I pau phawna ki koki singna police station landa bag loidana telegraph line thadatuna mathau tawba yankidi matang asida koki singna 1917-19 gi koki rebellion singilu singbani haina sinthariba nolkhuk haukip hairiba lonpi khul gi ningthau sida hauji Chande district ki manung sanba sapi karong subdivision da lebe khulamani amaramna koki singna police ki mayek lan sona ki haina laujari basi British ki account da natraga maite scholars sing ki account da yawblethi koki khaktana British ka lan sona ki habini asigumba semjin sajin itihas ama Bharat Sarkar gi official oiba portal da thagalakli basi karigino ukhul district ki tangkhul singna nongbi hairaga khangnaba koki na longpi haina kauri bu khulasida British amasung koki gi maraktaga lan sona ki bagi thaudo amata lethi kholasidi Manipur amuba lebak makhalamana safu sabagi maming satliba khulamani British maitei natraga naga singi maikei kuki singne kumja English singa magasama panga taraga teret taraga mapana satakhiba ihawodo pendabagi khongjang ne haina singthari kuki mathandana thaudo odo Anglo Kuki War haina kaujabane masuda kuki jau mar community gi historian singna tumina leshiliba sina takpati semjin sajinba itihas asi makoina ayaba pi maduna maram oiraga government ki portal sejinaduna koki singna propaganda oina Anglo Kuki War sejinabani Manipura hauzik oidio phiba masida asigumba makhal gi semjin sajinba itihas ki thaudo ama urkula masung kamjong district thoki haina utna bohna rakli basi tangkhul naga singna yaningde masina tungda pamdaba thaudo kya tholokna bagi maram oengani hari pamdaba ya panma ya badi Anglo Kuki War 1917-19 asi Ikiba retired Colonel Dr. Bijoy Senji Amsum Kokizog Academician Assistant Professor Zamkhomang Guite Center for Historical Study JN University New Delhi Madi Assistant Professor Thangkhulal Haukib Center for the Study for Law and Governance JN University New Delhi ki mathakta Federation of Haumina Anti-social activity ki makara FIR launch taunaba laikhrabane hanisu pausna makhatana phungdorakli atop paw mana maitai lipuna saugatpa phonglakli Thadou community na November ani da Guwahati da pangthokiba convention na Manipur National Register of Citizens na hanbada mapung phana saugatli haina phongdokibu wafam maitai lipuna taran okre Haukibasai ani henba sida Manipur yellow missing illegal immigrants sing hingsa yaw attack sa tharakwadigi awab kya mayuk naduna lakhi lana sina miyoy kya gi punsi madi yung kay yaw na lanthung kya may sak tuna ut on khre
matang asida Thadou community na NRC satnahanbada saugotli haina phongdokkiba wafam Manipurda ingsukpa marasatpa phibam hanjin hananaba honabada saugatpagi phibam amani aikoi punamak khusamnana santi leiba wata padaba Manipur ama oihananaba honabada mai unsin minarasi haina sirol asina phongdorakli atopa pawmana Kangluki irang saganaba miyoi khrana yenaw munbikhre haina social media da thagaluba ani lokap yokre hi Kangluki irang saganaba sinba thausalama oina ngarang numidang waram pung 6:30 taba matamda amuba phizol setpa sakhangdaba miyoi khrana Bishnupur district ki Moirang police station ki manungsan phobaladagi yen sawnga namduna munbikhre haina social media da thagalakhiba miyoi ani lokap yokre Thadou asigi matangna press na phangwa pawgi matung inadi sakhangdaba miyoi khrana ngarang numidang waram pung 6:30 taba matamda phobaladagi sakhangdaba miyoi khrana yen sawnga namduna munbikhre haina social media da thagalakhiba video ama numidang pung 10:30 taba matamda Moirang police station ki osina phangki pawdu hek phangbaga Moirang police station na case ama lokhotuna inquiry sataki inquiry dugi matung ina tungan witnessing examination takhi Maduda video da thagalakhiba footage adu aranba masum semjin sajinba wari ne haba sapsana khangmangki makatana Thadou asiga mari leina kokta ward number 5 dagi wari asibu semga sagaliba ifamayum Rajimuddin sai kuntra apokpa lekhidraba Basiruddin kauba miyo ema wang pangsataki maduna miyo isina mak masamangna semjin sajinba wari edu semgatpane masum kokta ward number 5 dagi Haibong mayum thoiba sei kunga mapan apokpa Abdul Hakim Kawamana video recording tawraga social media da upload tawbani haibadu sapsana khamngamki Thadou asiga mari leina ain goba thabak singlakona ba ifamayum Ramizuddin amadi haibong mayum thoiba ani fare hari makasa tharakpoina to pawm NH2 da Kuki singna namduna sel khaiba pawmai ani tamthina phukibagi Thadou operation puraktabana bangi khongjung makasa takigani nagalupsing Senapati district ki frontier organization kiana hokiba November ani dagi shutdown gauna khongjang kya sathaduna laklabasu Manipur sarkar ki mekaidigi makoi goeba mihutting tharaktuna operation prangna bohona dabana makatana khongjang sangsin ki ganaki Naga People's Organization Senapati District Student Association amadi Senapati District Women's Association na lamjingduna district asigi frontier organization kiana sargyadun sangsiliba khongjang asida chenariba kanglup aduna Senapati da laklaga operation prangna bohona gadabana hena demand tawri Naga People Organization ki wangloi NG sunthana khongjang asigi matangda Senapati da pangtokwa pawgi mikmama da phongdokibada National Highway paring Kuki singna namna kundaba mafam phawduna satpa matamda nungti numit khudingi naga singna pubu thangma ngamloidaba senkhai amadi awaba pibagi thabak leptana satharakpadagi ngasidi naga sing khangma ngambagi pangal lanthokle asiguma sera sida Senapati dagi na ani khulai afaba paiba miyoi singna masada yawa senpamulaga tamthina phuduna hatokna naba honaramba asimangna hena nungnangba pokhale Naga nupi singna highway phawduna lalon pot puduna satpada morbungi gamgi phaida hangba kotu gi geta Kuki volunteers singna lalon pot punamak phajinduna lahobu Thadou adubu NPO na yaning tupa phongdokpa laikre adubu ngasi phawa Kuki gi mekaidigi civil society organization amatana mangjil thana tholaktuna wathok asilusina na bhonabagi mami tadri Naga People Organization na sangshiliba khongjang asi kanglup amagi mathakta sangsinba khongjang nati adubu chenariba kangluki CSO singna tawkham thokpa mathaudang lauduna chenariba miyoi sing puthoklaga customary logi makhada operation pranaba hotnadrabadi naga singna sangshiliba khongjang makhasa thakigani haidi naga singna Senapati da shutdown khongjang sangsinba loisin khrabasu pochai thanna yawa truck sani hena tadubi area madi mauget ta panduna laidi mafam asida NPO gi official sing satuna makhoina lambi thingbi khongjang sangsilibasi highway da namduna sel khaiba madi lambi thingbi khongjang sangsilibasi highway da namduna sel khaiba madi miyam awaba pibadu gi mayok sangsinba khongjang ni haina khanganki atopa pawkhrana Thadou phurup ki mifamna larokliba phirep asumba khongthang ni COCOMI nungsi chanana hingminana ba larokpa khongthang khudingmak COCOMI na pangbiaba mating pangani Kunda minariba phurup singna puna hingminabaki wakhalonda amatoina sangsinduna tangdu leitaba lamdamam ohenanaba mapan gi sapu sangsin halusi Thadou phurup ki mifamna larokliba phirep asumba khongthangni nungsi chanana hingminana ba larokpa khongthang khudingmak pangbiaba mating pangani haina Coordinating Committee on Manipur Integrity COCOMI na phongdorakli
lamphel da leiba COCOMI office tanga si paumisinga unaba amada committee asiki coordinator thoksom semendron hai lamdam asida khundari ba phurup kuntraga mangarom nungsi chana hingminaduna lakhibani adubu mapana gi sangsilakpa mitop sing sapu piraktuna tha taraga nipalom asi lan sathaduna ngasidi tangdu leitaba lamdam am oiri asigumba sera asida ikhang khangudana assam gi guwahati da pangtokiba thadau phurup ki mifam amana NRC amadi war on drugs sogatuna larokliba pherep asimak asuma khongthang ni haina COCOMI na lawi khunda minari ba phurup singi marakta nungsi chana hingminana larok khongthang khudima COCOMI na pangbi aba mateng pangani state asigi phurup masial gi marakta hana leramba nungsi chana bagi phipam madu amuk hanjilakna ba honaminasi thadau phurup na larokliba phirep lamdam asigi asigumba atopa phurup singna su manipur gi integrity amadi saktam kahendana ba phirep lawminasi puni hingmina bagi wakhalona sangsinduna tangdu leitaba lamdam ama ohenana ba mapan gi sapu sangsina loisi north east amadi manipur gi lam saru khara phau yauduna anoba independence state natragana christian state ama lingna ba mizoram gi chief minister laldu humana pukhalaki buwak mama media rat tholak miyam nori manipur gi apun gi saktam idea of manipur thugai ga ba policy khudimo ki mayokta COCOMI na lepani manipur kai ga ba thabak thoram amata satharak yaro habasi manipur miyam gi woremni india lengana geopolitics athabada north east ki miyam bu hanna yengdabagi wakhalon thadokpana phagani hainasu mana makhatana phongdokkenasu pau sida makhatana pali duga tentangna sumna miyamna thamjaramge hausikoi nadi miyam pau su matang ase lusinjarage amasum mayam puna anauba update ngaminasena channel sigi maikeri su myange mafamda makhatana thamjari loina mayam puna anauba update ngaminasi